Madagascar-dagi 280 miles lapna leiriba island asibu Tromelin Island hairaga khangnei. Island asi inhabited oiba miyoi amatta leitaba island ni. 200 acres pakpa island asida miyoi bana survive tawduna leiba haibasi oithoktabagumbani. Maramdi island asi aduki matik pikpada natana sea level dagi supnadagi 7 meter khaktamak wangna leiba island ni. Karigumba sea level hengalaklabadi natragana massive storm laklabadi island asi irai laina ising manungda lupsin khini. Mafam asida significant flora natragana fauna amatta leite. Aduga strong winds asina maram oiraga mafam asida uwa ningthina haubasu ngamde. Maram asina mafam asida napi makal khara khaktamak hawi. Aduga wildlife ki oinadi mafam asida sea turtles, sea birds amadi sea fish asi khaktani leiriba. Mafam asida chana thaknaba leinaba shelter thiba haibasi aruba amani. Hauziki modern people sing asi karigumba mafam asida panduna leikrabadi miyoi sing adu tha ama fauba survive tawduna leiba ngamloi. Adubu ngasi dagina sahi 265 ki mamangdadi miyoi 60 muk asi island asida panduna leikhi. Adubu makoidi island asida tha ama ani khaktagi wanate sahi 15 asi island asidagi halakpa ngamdana panduna leikhibani. Makhoi sing asi island asida matau karamna panduna leikhibano. Aduga miyoi bana leiba ngamdaba island asida makhoina matau karamna sahi 15 asi survive tawduna leiribano. Marup mayambu DAshil 2.0 4Ever gi anoba video asida taramna uksari. 1761 की मतमदा फ्रांस अमदी ब्रिटेन अनि की मरक्ता सही तरेत की वार तौनखी. कंट्री अनि असिना इंडिया अमदी नॉर्थ अमेरिका असिबु मखोई मखोई की कंट्रोल मखादा थमनबा होटनखिबा मतमनी. 31 जुलाई 1761 नुमित असिदा फ्रेंच ईस्ट इंडिया कंपनी की यूटाइल कोबा शिप अमा फ्रांस की बायोना सिटी असोमदा लाक्लमी. शिप असिदा 142 मेन क्रू मेंबर यावरी. शिप असी अफ्रीका की मदागास्कर दा थुंगलमनगा अमुक मॉरिशियस आइलैंड तमना चटखिदबा शिपनी. आइलैंड असी मतमदुदा आइल्स ऑफ फ्रांस हायरगा खंगनै. 1800s की मतमददी स्लेवरी असी बैन तौनरमखिदे मसी लीगल ओइना अदुमक तौनरमी. अदुबु 1761 की मतमददी 7 years war सथरिबा असिना मरम ओइरगा आइल्स ऑफ फ्रांस की गवर्नर असिना स्लेवरी योंथोक योंसिन तौबा असिदा टेम्पोररीली बैन तौसिनखी. हाइबदी मतम खरगी ओइना मिना योंथोक योंसिन तौबा असि थिंजिनखी हाइबनी. अदुबु यूटाइल शिप असिगी कैप्टन जिंदेला फाल्गु असिना मदागास्कर की फॉल पॉइंट हाइरिबा टाउन असिदगी 160 मेलागासी स्लेबसिंग असी तुमिन्ना लैरगा पुरखी. मखोई सिंग असी मॉरिशियस दा योंथोकदौरिबनी. मॉरिशियस आइलैंड दा लैरिबा प्लांटेशन ओनर सिंग असिना स्लेबसिंग असिबु पैसा याम पीदुना लैनै. मरम असिना शिप की कैप्टन असिना स्लेबसिंग असिबु लोन ने योंथोकलगा पैसा तानबा होटनरिबनी. स्लेबसिंग असिगी मनुंगदा नुपादगी हेंदोक्तुना नुपी आंगांगसु यावरी. शिप की क्रू मेंबर सिंग असिना स्लेबसिंग असिबु शिप की कार्गो सेक्शन असिदा तोंगहंदुना थोंगलोन सिल्लगा मदागास्करदगी मॉरिशियस तमना पुरक्लमी. शिप असी मॉरिशियस आइलैंड असिदा चाना थकनबा थिलुचो हाइना लाखिबा शिपनी. अदुबु कैप्टन जिन असिना एक्स्ट्रा इनकम पामबदगी स्लेबसिंग असिबु हापसिल्लगा लोन न पुरखिबनी. कैप्टन असिगी इलीगल एक्टिविटी असी करिगुंबा गवर्नर न खंगलक्लबदी महाक्सु चेराक फंगनी हाइबा असी कैप्टन मसासु खंगजै. मरम असिना शिप असी यामना थुना मॉरिशियस यौरगा स्लेबसिंग असिबु खरा थुना योंथोकपा पामलमी. अदुबु हाथु हाथु तौबा थबक्ति माइ पाकन दे हाइबा अदुनी. शिप असिदा मॉरिशियस आइलैंड यौनबा चटपगी मैप अनि यावरमी. मैप अनिमग असि डायरेक्शन अमत मानदे. अदुगा नुमिदांगी अमम्बा माइकय असिनसु हेना कंफ्यूज तौहलमी. करिगुंबा कैप्टन असिना शिप की स्पीड असी खरा हंथरगा नोंग ngalakpa fawba ngairamlabadi thodok asi thoklamdabasu yai. Maikai khangdana ship asi kanna thorokpa asida Isles of Sen koba island amagi nungjong morakta ship asi thengaiki. Ship asi kanna thorokpana ship ki mamang thangba saruk hal asi pungkai kaikhi. Ship asi isingda tapna lupsinba horakhi. Masidagi ship asida tonglakhiba crew member sing asi slave sing adubu hundoklamlaga isingda chongthanaduna mathwai hingnaba chenakhi. Masida crew member kunmukti isingda lupsinduna sikhi. Ship ki cargo section asida solon sinduna tonglakhiba slave sing asigi section asida su ising changsilakpa horakhi.
ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯈꯣꯏꯕꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯦꯛꯁꯟ ꯑꯁꯤꯁꯨ ꯀꯥꯏꯕ ꯍꯧꯔꯛꯄꯗꯒꯤ ꯁ꯭ꯂꯦꯞꯁꯤꯡ ꯑꯁꯤꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯅꯕ ꯍꯥꯏꯗꯨꯅ ꯁꯤꯞ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ 160 ꯁ꯭ꯂꯦꯞ ꯄꯨꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁ꯭ꯂꯦꯞꯁ 90 ꯃꯨꯛꯇꯪ ꯍꯤꯡꯍꯧꯈꯤ, ꯑꯇꯩꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯤꯟꯗꯨꯅ ꯁꯤꯈꯤ꯫ 122 ꯐ꯭ꯔꯦꯟꯆ ꯀ꯭ꯔꯨ ꯃꯦꯝꯕꯔꯁ ꯑꯃꯗꯤ 90 ꯁ꯭ꯂꯦꯞꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯏꯟꯍꯦꯕꯤꯇꯦꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯇ꯭ꯔꯦꯞ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯏꯟꯍꯦꯕꯤꯇꯦꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯃꯥꯗꯥꯒꯥꯁꯀꯔ ꯑꯁꯤ 450 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯣꯔꯤꯁꯤꯌꯁ ꯑꯥꯏꯂꯦꯟ ꯑꯁꯤꯁꯨ 430 ꯀꯤꯂꯣꯃꯤꯇꯔ ꯃꯨꯛ ꯋꯥꯠꯂꯤ꯫ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯌꯨꯇꯥꯏꯜ ꯁꯤꯞ ꯑꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯞ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟ ꯖꯤꯟ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯤꯡꯕ ꯀꯥꯏꯕꯇ ꯅꯠꯇꯅ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁ꯭ꯂꯦꯞꯁꯤꯡ ꯑꯁꯤ ꯌꯣꯜꯂꯒ ꯄꯩꯁꯥ ꯐꯪꯒꯅꯤ ꯈꯟꯖꯔꯝꯕ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯒ ꯃꯁꯥꯃꯛ ꯏꯟꯍꯦꯕꯤꯇꯦꯗ ꯑꯥꯏꯂꯦꯟ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯅꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯗꯨꯅ ꯍꯜꯂꯕꯁꯨ ꯒꯕꯔꯅꯔ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯑꯣꯜꯃꯣꯁ ꯑꯉꯥꯎꯕꯒꯨꯝ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯐꯔꯁꯠ ꯑꯣꯐꯤꯁꯔ ꯕꯔꯊꯦꯂꯤꯃꯤꯅ ꯂꯨꯆꯤꯡꯕ ꯍꯧꯔꯛꯈꯤ꯫ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯑꯀꯥꯏꯕ ꯁꯤꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯈꯤꯕ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯑꯥꯏꯂꯦꯟꯗ ꯄꯨꯔꯛꯈꯤ꯫ ꯑꯀꯥꯏꯕ ꯁꯤꯞꯀꯤ ꯃꯆꯦꯠꯁꯤꯡ ꯑꯁꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃꯗꯤ ꯁ꯭ꯂꯦꯞꯁꯤꯡ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯐꯝ ꯁꯦꯝꯖꯤꯟꯈꯤ꯫ ꯏꯟꯍꯦꯕꯤꯇꯦꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃꯗꯤ ꯁ꯭ꯂꯦꯞꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯤ ꯂꯤꯃꯤꯇꯦꯗ ꯀ꯭ꯋꯥꯟꯇꯤꯇꯤꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯄꯥꯏꯁꯤꯟꯈꯤ, ꯃꯁꯤꯅ ꯁ꯭ꯂꯦꯞꯁ ꯀꯌꯥ ꯑꯃ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯂꯦꯞꯁ 60 ꯃꯨꯛꯇꯪ ꯉꯥꯏꯍꯧꯔꯦ꯫ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯄꯤꯛꯄ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃꯗꯤ ꯁ꯭ꯂꯦꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯒꯨꯍꯥ ꯑꯃ ꯇꯧꯗꯨꯅ ꯏꯁꯤꯡ ꯊꯛꯅꯕ ꯑꯦꯔꯦꯟꯖ ꯇꯧꯈꯤ꯫ ꯁꯤꯞ ꯑꯁꯤꯗ ꯌꯥꯎꯔꯛꯈꯤꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯌꯥꯗ ꯂꯩꯕ ꯁꯤ ꯇꯔꯇꯜꯁ ꯑꯃꯗꯤ ꯁꯤ ꯕꯔꯗꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯈꯤ꯫ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯐꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛꯅ ꯁꯦꯝꯈꯤ꯫ ꯐꯔꯁꯠ ꯑꯣꯐꯤꯁꯔ ꯕꯔꯊꯦꯂꯤꯃꯤꯅ ꯂꯨꯆꯤꯡꯗꯨꯅ ꯁꯤꯞ ꯑꯀꯥꯏꯕ ꯑꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯄꯥꯔꯠꯁ ꯀꯌꯥ ꯑꯃ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯑꯄꯤꯛꯄ ꯁꯤꯞ ꯑꯃ ꯁꯦꯝꯖꯤꯟꯈꯤ꯫ ꯊꯥ 2 ꯆꯪꯅ ꯁꯦꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤꯞ ꯑꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈꯤ꯫ ꯁꯤꯞ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯗ ꯄ꯭ꯔꯣꯚꯤꯗꯦꯟꯁ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯞ ꯑꯁꯤ ꯁꯥꯈꯤꯕ ꯃꯇꯝꯗ ꯐ꯭ꯔꯦꯟꯆꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯈꯛꯇꯅ ꯁꯥꯈꯤꯕ ꯅꯠꯇꯦ, ꯃꯁꯤꯗ ꯁ꯭ꯂꯦꯞꯁꯤꯡ ꯑꯁꯤꯅꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯇꯧꯗꯨꯅ ꯁꯥꯈꯤꯕ ꯁꯤꯞꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯟꯆ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯁ꯭ꯂꯦꯞꯁꯤꯡ ꯑꯁꯤꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤ, ꯃꯔꯝꯗꯤ ꯁꯤꯞ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯣꯡꯕ ꯆꯜꯂꯣꯏ, ꯅꯈꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯁ꯭ꯂꯦꯞꯁꯤꯡ ꯑꯁꯤꯕꯨ ꯏꯟꯍꯦꯕꯤꯇꯦꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯞ ꯑꯁꯤ ꯃꯥꯗꯥꯒꯥꯁꯀꯔꯒꯤ ꯐꯣꯜ ꯄꯣꯏꯟꯠꯗ ꯊꯨꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯀꯌꯥ ꯑꯃ ꯄꯛꯂꯛꯄꯗꯒꯤ ꯁꯤꯞ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟ ꯖꯤꯟ ꯌꯥꯎꯅ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯀꯌꯥ ꯑꯃꯁꯨ ꯁꯤꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯔꯁꯠ ꯑꯣꯐꯤꯁꯔ ꯕꯔꯊꯦꯂꯦꯃꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯈꯔ ꯄꯨꯔꯒ ꯁꯤꯞ ꯑꯃꯗ ꯃꯣꯔꯤꯁꯤꯌꯁ ꯑꯥꯏꯂꯦꯟ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯒꯕꯔꯅꯔ ꯑꯦꯟꯇꯣꯅꯤꯗ ꯑꯦꯛꯁꯇ꯭ꯔꯥ ꯁꯤꯞ ꯑꯃ ꯄꯤꯅꯕ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯈꯤ꯫ ꯁꯤꯞ ꯑꯁꯤꯅ ꯁ꯭ꯂꯦꯞꯁꯤꯡ ꯑꯗꯨꯕు ꯔꯦꯁꯀ꯭ꯌꯨ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯕꯔꯊꯦꯂꯦꯃꯤꯒꯤ ꯔꯤꯀ꯭ꯋꯦꯁꯠ ꯑꯁꯤ ꯒꯕꯔꯅꯔꯅ ꯌꯥꯔꯛꯂꯝꯈꯤꯗꯦ꯫ ꯐꯔꯁꯠ ꯑꯣꯐꯤꯁꯔ ꯕꯔꯊꯦꯂꯦꯃꯤꯅꯗꯤ ꯁ꯭ꯂꯦꯞꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯄꯥꯝꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯁꯤꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯍꯥꯏꯖꯔꯛꯂ ꯐꯥꯎꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯔꯊꯦꯂꯦꯃꯤ ꯐ꯭ꯔꯥꯟꯁꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐ꯭ꯔꯥꯟꯁꯇ ꯍꯜꯂꯛꯂ ꯐꯥꯎꯕꯗ ꯐ꯭ꯔꯦꯟꯆ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯁ꯭ꯂꯦꯞꯁꯤꯡ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯅꯕ ꯂꯦꯇꯔ ꯏꯕꯗꯤ ꯂꯦꯞꯂꯝꯈꯤꯗꯦ꯫ ꯏꯟꯍꯦꯕꯤꯇꯦꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯁ꯭ꯂꯦꯞꯁꯤꯡ ꯑꯁꯤꯅꯁꯨ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂ ꯐꯥꯎꯕꯗ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯑꯣꯏꯗꯕꯅꯤ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯤꯡꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯆꯥꯅ ꯊꯛꯅꯕꯁꯨ ꯁꯤ ꯇꯔꯇꯜꯁ, ꯁꯤ ꯕꯔꯗꯁ ꯑꯃꯗꯤ ꯁꯤ ꯐꯤꯁꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯆꯥꯔꯒ ꯂꯦꯜꯂꯤ꯫ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯩ꯫ ꯅꯕꯦꯝꯕꯔ 2008ꯗ ꯃꯦꯛꯁ ꯒꯦꯔꯥꯔꯗ ꯀꯧꯕ ꯐ꯭ꯔꯦꯟꯆ ꯅꯦꯚꯦꯜ ꯔꯤꯁꯔꯆꯔ ꯑꯃꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯇꯧꯈꯤ꯫ ꯁꯔꯚꯦ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯒꯤ ꯁ꯭ꯂꯦꯞꯁꯤꯡ ꯑꯗꯨꯅ ꯍꯤꯡꯂꯝꯕꯒꯤ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯈꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯚꯦꯜꯅꯤ, ꯂꯩꯔꯪꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ, ꯁꯥꯏꯀ꯭ꯂꯣꯟ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯈꯣꯏꯅ ꯀꯣꯔꯜ ꯕ꯭ꯂꯣꯛ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯅꯨꯡꯗ ꯃꯤꯇꯔ ꯑꯃ ꯍꯦꯟꯅ ꯍꯨꯠꯊꯔꯒ
shelter kaya ama sarambasu thingnakhi seabird singi matu sing adu sijanaraga makhoi gi setna chanaba mafi marol semki adubu sahi manga muk surakpa matamdadi ayamba slave sing asi survive tawba ngamdana sikhi wari kharadadi asumna su iri island asidagi slaves 19 muk raft saduna island asi thadokuna chatkhi hairi adubu makhoi sing asi kadai da chatkharbano haibadi kanana su khangde makhoi amata Madagascar yorokhide lemhoriba slave sing asina yamna wana island asida hinglakriba asi sahi 10 fazilakhi sahi 10 surakla fawbada first officer Barthélemy su French authority da island asida ship ama thabinaba letter ibasu leplamkhide aduga Anthony na governor oiriba makhai island asida ship ama fawba thabiramkhide adubu governor Anthony sikhraba matungda lakhiba governor aduna Barthélemy gi letter adu paraba matungda finally 29 November 1776 da Mauritius dagi Dauphin kauba apikpa ship ama slave sing aduna leiriba inhabited island Tromelin island aduda tharakhi ship asina island asida Europa matamdadi supnatagi nupi taret khaktamak hingduna leirami aduga nupi taret asigi manungdagi nupi amana supnatagi thanipan khaktamak ngairiba angang nupa macha ama pamduna leiramba thingnakhi nupi taret amadi angang nupa macha asi punna Mauritius Isles of France da purakhi aduga makhoi nipanmak free oina thadok pikhi matam adugi governor aduna thanipan khaktamak ngairiba angang macha adubu Moses haina maming thonbikhi masigi matungdagi makhoi nipan asi karamba mafamda chatkhrbage kari tawkhrbage haiba kanana su khangkhidre ngasi su Mauritius island asida makhoi nipan gi descendant leramba yai haina thajanari Tromelin island asi ngasi su France ki control makhada leiri aduga island asida airstrip amadi weather station macha amasu saduna thamli aduga scientist singnasu mafam asida occasionally visit tawnari marup mayam ngasi gi video asi matang asida losilage mayam gi demakta anoba video ama amuk puduna laksage